ngasi phongkiba tungan Manipuri se phongsing amasum thokiba thawdo wathoksing dagi maruoibi I pausing khonga saraga Manipur top channel gi maike digi myamna thamjagi ahanbada Russia amasum Ukraine gi ani gi marak tholiba conflict sigi matangna myamda update pijaram ge myam loi fumi yeng taminasi Russia na landarak liba sidagi ngak thonaba sei kunga taruk ta ngai ribi nupi masa Lanpham da Changkhre ba pawma phongli Russia na Ukraine gi mathakta landarak pa ngasi ge thana numit tarani sujinkre tanja sida Ukraine amadi Russia lewa anina temporary oina misam myam sing lauthoknabi gi mingda Ukraine gi mafam anida ceasefire sananaba yanakhiba laikre adubu Ukraine gi capital Kyiv haujisu Russia lanmi sing gi mathakta khudum chanduna lairi hauji satellite ki image ta uba saktam singda Kyiv ki akoibida bal nifu hena Russian military vehicle singna question duna lairi tanja sida United States ki official singna phongdorakpada Russia na Kyiv ki akoibida gari sing mile nifu gi akoibida khamjinba sida thoklibu wathok asigi matangda makoina wafam ama fawa phongdoraktri haiki saira sida India today na Kyiv ta mayum oina leiba sei kunga taruk surabi nupi masa amaga wari sabada nupi masa aduna makhoi gi leba ki konung Kyiv kanana bagi dama Ukraine gi miyoi lising kaya gi makuta khulai paiduna mama leba ki damak Lanpham da thulakre haina phungdorakli sei kunga taruk surabi Alena na phungdorakpada Russia na Ukraine landarak tringaida mak marketing gi thapak torami Russia na hek landarak padigi mak Ukrainian Defense Force ta khudakta join tawduna mama leba ki ngamkai ngaknanaba Lanpham na sanglakibani Housing mark Kyiv konungi out street laiba checkpoint amada mathau tawduna lairi haina phungdorki makna makhata na phungdorakpada Ukraine gi anaubu defense force sing asigi mathau tabu khuchu khulai sing sapsana atop volunteer singi maike digi tengbang oina pirakli mak lanmi ama oibidana tana ngam khaibu ngak seliba mi ama suni haina Alena na India today da phungdoraki lamdamasigi mipung kudimak yamna thamoi sawi amadi khul laikai gi miyoi singnasu makhoibu angam mateng pangbiri makhoi gi maramdam amadi ngamkhai ngakna bagi dama angam bathakta miyamna mateng pangbiri maramdi lana sida Ukraine mai thirabadi makhoi gi tungi marai ba kari oigedagi khanbada awaba pokbadagini hauji Russia na satharakli lana sidagi ngaktoknaba malem gi leba khudimangna makhoida mateng panghaningi hainasu mahna haiki AK-47 matau karamna sijinagani haiba mak sapsana khangi mathau tarabadi Russia gi mayokta Ukrainian Defense Force na sapsana mayok yaduna lanthengnagani haiba mahakna makhata na phungdoraki haidi amaromdana mu Ukraine gi ngamkhai manakta Western Arms sing yokshilakre nimit khudingi oina sangsatta white body gi aircraft taraga mari Ukraine gi ngamkhai manakta athubu matamna yokshilakpagi thabak leptri yamna section na sataba operation sida ayang ba speed talakpa aircraft singa sina Kyiv ta mating pangnabgi dama Western military gi tengbang sing purakpani haidi haukibe irai numita United States ki Joint Chief of Staff General Mark Marina mapamadura sangsinduna yengsinki mapamadu security reason na maramoiduna loan na kanamata khangandana thamli haidi thaba sida leba kungani thogi donor singa Pentagon ga mating pangnaduna pangthokpani haidi amasum general mark na akhanaba journalist kharaga loina duna personal oina sem sari bu mapamadu yengsin basangbada yanaki Ukraine gi border manakta Javelin anti-tank missile sa mathamlibadu gi photo singdi lawhan kidi haidi henasu pausna makhata na phungdorakli makhasa tarak poina to papaw mana Russia na Facebook meta thingkhre makhoi gi ads kudimak lepkhre itha thajataba mona thamlakiba thingba mada Russia na lebadu da Facebook sijinaba yankidre athingma thamkhre masigi paukumoina Facebook ki parents company meta na Russia da makhoi gi ads kudimak lepkhre meta na phungdokibada haujiki matamasida Russia da operate tawba matamda khudongsa daba thengnabana Russia da leiba miyoi singbu target tawba ads sing leplagani amadi Russia manungda leiba advertisers singna makhata na malem gi mapung kya da Russia yauna ad natragana karigumba amata semba yararo haki meta na hakibada Russian government na Russian Federation manungda Facebook ki mathakta thamkiba athingbana misam Russian million kayana makhoi gi mathik chaba sumba I paw amata phangba ngamlaroi makhoina numit khudingi imung manung amadi marup singa I paw faunanaba thawong kaya du machin menba ka samane
Metana makhatana makoina ngamba hotnaduna servicing amuk hana sathabi yana bu honagani amadi miyoi singda sep oina makoi masil I pau phonaduna action tahongani hairi Russia gi communication agency Roscomnat Zorna ngarang Facebook sijinabada athingma thamki amasu makoina phongdokibagi matungina Russian media gi matangda aran mamadi sumdaba resource gi I pau loruga sijinabagi case kunga taruk lekhi masi kumza English inganiga kungi October thadagi haurakibani hairi ngarang angan bada Russian legislature na lebadugi armed forces gi maramda aran ma pau sandoropagi dam anauba aina masimki aina dugi makhara sairak pigadaba miyoi singadu sei taraga manga kaisum sangda thamgadabani haki bill adu pukhalakpa matamda BBC na lebadu da makhoigi journalistic operation sing loina leblagani haki madugi tungda Google Twitter amasum Snapchat na Russia da ad khudimag lepkhraba matungda Facebook na su warep adu lawrakhibani hainasu paus na makhatana phongdorakli Lushila poina to papam Russian force na Ukraine gi Zaporizhia nuclear power plant attack torba matungda khudum Changkhre hairi yamlaba Russia gi lanmising na Ukraine da leiba Zaporizhia nuclear power plant akan mamong na numai kapsun duna attack torba matungda mafam adugi nuclear power adu makhoina khudum chanba ngamkhre hairi Ukraine gi nuclear inspector na phongdorakpada haukiba sagol sunumita Russian Federation gi armed forces singna Ukraine gi nuclear power plant si numai amadi top ka kapsilaglaba matungda nuclear power plant gi territory adu makhoina khudum chansingibani nuclear power plant adugi training building complex da asoba maingala ma thulakokhi thaudo adu da Europe ki khwaidi ki saw nuclear power plant gi mekedi gi malem gi oina mari lainari be United States amasum United Kingdom sing punduna mafam adu da lan soknari bedu loisinana bu wafam phongdokna rakhi Ukraine gi emergency service na phongdorakpada Ukraine gi GMT da ayuki pung 9:00 kulum tabadi gi akan momongda Ukraine gi lan missing Russia ga Russia lan missing ani gi marakta akan balan sona ki edu missing mina gi pawri sapsana phangki de hari local authority na phongdorakpada nuclear power plant leifam aduda kapsilaki ba nongmai amadi bomb sing aduna punna electric generator manga suon banatana yamna maru eba power plant asigi radiation level li suon mangam ki de hari thaudo aduda Ukraine gi President Zelensky na asaba phongdok laduna hakibada asiguma makhal gi attack asi Russia natana atopa leba amatana su nuclear power plant unit ta nomai kapsin bagi thaudo amukta thokiba leitri haki nuclear power plant da bomb kapsin duna attack toba puwari da machine han boigani miyoibigi semlakliba puwari singda terrorist khaktana nuclear gi terror tawbani Russia na sa tharakliba khongthang sida malem gi oiba tengbang bibiu haina Zelensky na makhatana phongdorakli karigum Russia gi attack aduna nuclear power plant ji pokhaina mathoklabadi punamaki aroibadu oigadoribani amadi Europe kumba tumgadoribani masina pumba mangta khangadoribani maram aduna European singna khudak asimakta Russia gi troop singbu thaba asi sathabada lefangadabani haina phongdorakli amasum thokiba thaudo dugi matangna British ki Prime Minister Boris Johnson na Russia gi President Putin gi sathina manghan takhanba thokanba ngamba thabak singa sigidamak mapu maral sikhi mana makhatana phongdokibada Russia gi thawong sina Europe jati pumbagi ingna sikna leijaba aduda hak thengnana akiba pire maram aduna United Nations Security Council gi akhanaba mifam amakawbigi tangai fadaba leiri haina phongdorakli US ki Department of Energy na su nuclear incidents response team adu activate tawduna mangjonuna sem sabagi thapok lokhatpa hokre hainasu pausna makhatana phongdorakli adu hauchikuina di myam paus matanga sa lusinjarage amasum pathoksa bisda soiki plan ki yawrsu myam na ngakfigani amasum matam gi ba Russia amasum Ukraine ani gi marka tholiba conflict gi maroi I paus myam da tatana update pijara kainasu channel gi mekeli gi thamjari du hauchikuina di lusinjarage thank you